ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯩꯕꯥꯛ 50 ꯋꯥꯏ 20 ꯑꯗꯨꯒ ꯁꯟꯊꯤ 20 ꯑꯗꯨꯒ ꯂꯩꯉꯣꯏ 10 ꯂꯩꯕꯥꯛꯅ ꯌꯥꯝꯍꯟꯕꯩ ꯋꯥꯅꯤꯅꯦꯀꯣ ꯍꯣꯏ ꯑꯗꯨꯃ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯁꯦ ꯑꯩ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯂꯩꯍꯥꯎꯒꯤ ꯄꯨꯔꯅꯤꯡ ꯇꯧꯗꯦ ꯂꯩꯍꯥꯎ ꯄꯨꯔꯅꯤꯡ ꯂꯣꯏ ꯇꯧꯗꯣꯏ ꯆꯥꯛꯍꯧꯔꯗꯝꯅꯤ ꯂꯩꯍꯥꯎ ꯃꯔꯥ ꯃꯊꯪ ꯄꯨꯔꯅꯤꯡ ꯇꯧꯕ ꯍꯥꯏꯗꯤ ꯀꯛꯄ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯔꯥ ꯃꯔꯥ ꯀꯛꯄ ꯀꯛꯇꯣꯏꯅꯤ ꯃꯔꯥ ꯀꯛꯊꯣꯛꯍꯧꯔꯒꯦ ꯑꯣ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯀꯣ ꯁꯥꯒꯠꯂꯛꯄ ꯀꯥꯟꯗ ꯃꯣꯏ ꯃꯄꯥꯟ ꯂꯥꯛꯑꯅꯤꯕꯀꯣ ꯁꯥꯒꯠꯂꯛꯄ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯗꯨꯋꯥꯏꯗꯗꯤ ꯍꯥꯔ ꯑꯃꯨꯛ ꯍꯥꯞꯄꯤꯗꯣꯏꯅꯦꯕ ꯍꯥꯞꯄꯤꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯔꯥꯗꯣ ꯀꯛꯍꯧꯔꯒꯦ ꯆꯍꯤ 2 ꯍꯦꯟꯕ ꯌꯥꯎꯔꯦ ꯌꯥꯝ ꯑꯣ ꯂꯩꯍꯥꯎ ꯃꯃꯥꯅ ꯂꯩꯍꯥꯎ ꯃꯔꯥ ꯀꯛꯅꯤꯌꯦ ꯄ꯭ꯔꯨꯅꯤꯡ ꯇꯧꯅꯤꯌꯦ ꯉꯁꯤꯗꯤ ꯉꯁꯤꯗꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯉꯔꯥꯡ ꯅꯍꯥꯟ ꯅꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩꯕ ꯄꯦꯄꯔ ꯚꯥꯏꯟꯗꯣ ꯁꯦꯟ ꯄꯦꯄꯔ ꯕꯥꯏꯟ ꯇꯧꯕ ꯑꯗꯨꯒꯤꯗꯨꯅ ꯃꯔꯥꯗꯣ ꯀꯛꯑꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯟꯕꯗꯣ ꯁꯣꯏꯜ ꯃꯤꯛꯁꯇꯣ ꯍꯥꯞꯄꯗꯣ ꯑꯌꯥꯡꯕ ꯑꯣꯏꯅ ꯍꯥꯞꯄꯤꯗꯅ ꯑꯗꯨꯗꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯨꯝꯕ ꯊꯥꯕꯒꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯁꯦꯝꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯗꯣ ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯄꯣꯇꯤꯡ ꯑꯆꯝꯕ ꯑꯗꯨꯝ ꯁꯦꯝꯃꯅꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯥꯛ ꯇꯧꯔ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯇꯧꯔ ꯁꯦꯝꯕꯗꯣ ꯑꯣ ꯅꯍꯥꯟꯒꯤꯗꯨꯅ ꯀꯩꯅꯣ ꯄꯣꯇꯤꯡ ꯃꯤꯛꯁꯇꯣ ꯁꯣꯏꯜ ꯌꯥꯝ ꯌꯥꯎꯗꯕꯅꯦꯕ ꯅꯍꯥꯟꯒꯤꯗꯨꯅ ꯁꯣꯏꯜ ꯌꯥꯝ ꯌꯥꯎꯗꯕ ꯂꯨꯝꯗꯅꯕꯀꯣ ꯂꯥꯏꯠ ꯑꯣꯏꯅꯕ ꯋꯦꯠꯇꯣ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯅꯕ ꯑꯣꯀꯦ ꯁꯤꯗꯤ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯕꯒꯤꯀꯣ ꯆꯨꯝꯅꯒꯤ ꯑꯗꯨꯝ ꯁꯦꯝꯒꯦ ꯂꯩꯍꯥꯎꯁꯦ ꯀꯨꯏꯔꯦꯕ ꯁꯤꯗꯩꯁꯦ ꯑꯩ ꯑꯃꯨꯛ ꯋꯥꯡꯕꯅꯤ ꯒꯝꯂꯥꯁꯤꯗꯤ ꯂꯣꯏꯅ ꯃꯊꯪ ꯑꯩ ꯇꯧꯍꯧꯔꯗꯕꯅꯦ ꯍꯟꯗꯛ ꯇꯧꯕꯁꯤꯗ ꯃꯔꯥ ꯀꯛꯄꯩ ꯊꯕꯛꯁꯦ ꯒ꯭ꯔꯥꯐꯀꯤ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕꯒꯤ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯇꯧꯒꯗꯕꯅꯦ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯥꯐꯀꯤ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯃꯔꯥ ꯀꯛꯄ ꯃꯔꯥ ꯑꯔꯤꯕ ꯀꯛꯄꯤꯕ ꯀꯩꯗꯧꯕ ꯇꯧꯍꯧꯔꯒꯦ ꯇꯧꯕ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯤꯔꯦꯕ ꯃꯈꯣꯡꯁꯤ ꯂꯤꯔꯦꯅ ꯁꯦ ꯂꯤꯔꯦ ꯍꯦꯛ ꯊꯥꯕꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯃꯥꯗꯤ ꯆꯥꯎꯔ ꯃꯈꯣꯛ ꯑꯩꯅ ꯄꯤꯛꯅ ꯊꯥꯈꯤꯕꯅꯦ ꯆꯍꯤ 2.5 3 ꯆꯍꯤ 2.5 ꯐꯥꯔꯦ ꯊꯥꯔꯣ ꯈꯔ ꯑꯗꯨꯝ ꯇꯧꯔꯒꯅꯦ ꯕꯛꯂꯣ ꯑꯗꯨꯝ ꯂꯥꯛꯑꯦ ꯕꯛꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯇꯨ ꯃꯔꯥꯁꯦ ꯃꯔꯥ ꯐꯖꯅ ꯆꯠꯂꯦ ꯀꯛꯆꯤꯡ ꯌꯥꯝ ꯂꯩ ꯃꯔꯥ ꯀꯛꯊꯕꯩ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯅꯪ ꯀꯔꯤꯅꯣ ꯁꯤꯗ ꯑꯃꯨꯛ ꯅꯝꯃꯛꯏꯁꯤꯕꯣ ꯏꯁ ꯃꯈꯜ ꯃꯈꯜ ꯅꯝꯃ ꯂꯣꯏꯔꯦ ꯀꯩꯅꯣ ꯒ꯭ꯔꯥꯐ ꯇꯧꯕꯗꯨꯁꯨ ꯑꯃꯒꯤ ꯒ꯭ꯔꯥꯐꯅ ꯃꯈꯜ ꯃꯈꯜ ꯂꯩꯗꯨꯗꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜ ꯇꯦꯡꯁꯥꯔꯤ ꯅꯠꯇꯗꯤꯀꯣ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯄꯥꯝꯕꯤꯗꯤ ꯂꯤꯔꯕꯅꯦꯕꯀꯣ ꯏꯃꯥ ꯂꯤꯔꯦ ꯅꯦꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯍꯟꯕ ꯋꯥꯅꯤ ꯃꯁꯤꯡ ꯈꯪꯗꯉꯩ ꯁꯥꯠꯄꯅꯤ ꯌꯥꯝ ꯁꯥꯠꯄꯅꯦꯍꯦ ꯍꯥꯏꯅꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯤꯒꯩ ꯅꯣꯏ ꯂꯩꯍꯥꯎꯁꯤꯗꯤꯅ ꯆꯍꯤ ꯑꯃꯗ 5ꯔꯛ ꯁꯥꯠꯂꯦ ꯁꯤ ꯂꯩꯍꯥꯎꯁꯦ ꯆꯍꯤ ꯑꯃꯗ 5ꯔꯛ ꯅꯩꯔꯦ ꯀꯩꯅꯣꯗꯤ ꯁꯤ ꯁꯦꯝꯕꯤꯈꯤꯕꯗꯩꯗꯤ ꯑꯃꯨꯛ ꯁꯥꯠꯂꯛꯑꯅꯤ ꯐꯖꯅꯀꯣ ꯁꯥꯠꯂꯛꯑꯅꯤ ꯁꯨꯝ ꯃꯈꯣꯛ ꯁꯨꯝ ꯆꯥꯎꯍꯟꯒꯗꯕꯅꯦ ꯒꯝꯂꯥ ꯄꯤꯛꯅ ꯁꯨꯝ ꯂꯩꯔꯒ ꯑꯁ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯀꯩ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯁꯨꯝ ꯔꯟꯅꯤꯡ ꯇꯧꯗꯅ ꯆꯍꯤ 2 ꯂꯩꯔꯒ ꯃꯈꯣꯛꯁꯤ ꯁꯨꯝ ꯆꯥꯎꯊꯣꯔꯛꯀꯅꯤꯗꯅ ꯁꯦꯝꯕꯤꯔꯒ ꯁꯨꯝꯕꯁꯤ ꯁꯨꯝ ꯀꯛꯄꯤꯔ ꯃꯈꯣꯛ ꯂꯣꯝꯗ ꯁꯨꯝ ꯆꯥꯎꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯤꯛꯅ ꯁꯨꯝ ꯂꯤꯔꯒ ꯅꯦꯝꯅ ꯄꯤꯛꯅ ꯂꯩꯕꯗꯣ ꯀꯨꯂꯤ ꯁꯨꯡꯍꯜꯂꯒ ꯄꯥꯝꯕꯤꯗꯤ ꯑꯔꯤꯕ ꯑꯣꯏꯕ ꯕꯣꯟ ꯁꯥꯏꯖ ꯑꯣꯏꯕ ꯄꯥꯝꯕꯤꯗꯤ ꯂꯤꯕꯅꯤꯅ ꯄꯥꯜꯂꯛꯄ ꯀꯥꯟꯗꯗꯤ ꯐꯖꯅ ꯄꯥꯜꯂꯦꯕ ꯂꯩꯍꯥꯎꯗꯣ ꯒꯝꯂꯥ ꯃꯅꯨꯡ ꯍꯥꯞꯄꯛꯄ ꯃꯇꯝꯗꯀꯣ ꯁꯤ ꯕꯣꯜꯁꯦ ꯈꯔ ꯄꯤꯛꯍꯜꯍꯧꯔꯗꯤꯀꯣ ꯄꯤꯛꯅ ꯑꯅꯧꯕ ꯂꯩꯕꯥꯛ ꯆꯟꯕꯗꯨ ꯈꯔ ꯌꯥꯝ ꯌꯥꯎꯖꯩꯗꯅ ꯑꯗꯩ ꯑꯃꯨꯛ ꯃꯔꯥ ꯑꯅꯧꯕ ꯖꯔ ꯁꯟꯗꯣꯔꯛꯀꯗꯣꯏꯅꯤ ꯂꯩꯕꯥꯛꯇꯣ ꯑꯗꯨꯗꯅꯦ ꯐꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯀꯩꯅꯣ ꯁꯣꯏꯜꯁꯤꯡꯁꯦ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯁꯤꯁꯦ ꯀꯌꯥꯝ ꯃꯥꯒꯤ ꯆꯥꯡꯗꯣ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯑꯗꯨꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯏꯜꯁꯤꯅꯅꯦ ꯂꯩꯕꯥꯛꯁꯤꯅꯅꯦ 50% ꯍꯥꯞꯄꯅꯤ ꯂꯩꯕꯥꯛꯅ 50%
ꯁꯤꯁꯤ Yꯁꯦ Yꯅ 20% ꯍꯥꯞꯄꯅꯤ 20%. ꯑꯗꯨꯒ ꯁꯟꯊꯤꯁꯦ Duga ꯁꯟꯊꯤꯁꯤꯁꯨ 20% ꯍꯥꯞꯀꯅꯤ Shanti 20%, Y 20%. Oh, ꯑꯗꯨꯒ Duga ꯁꯤꯒꯤ ꯂꯩꯉꯣꯏꯁꯤꯅ Lengojina 10% 10% ꯍꯥꯞꯄꯅꯤ 10%. Loitadi Laibak 50, Y 20, Duga Shanti 20, Duga Lengoi 10. Laibak na yam han be wani ne ko. ꯍꯣꯏ Okay. ꯆꯨꯝꯅꯒꯤ ꯄꯣꯇꯤꯡ ꯃꯤꯛꯁꯇꯤ ꯁꯨꯃꯥꯏꯅ ꯁꯦꯝꯒꯗꯕ Oh. ꯑꯗꯨꯗꯤ ꯂꯩꯕꯥꯛ 20% 50% ꯑꯣꯏꯗꯤꯀꯣ ꯑꯣꯟꯅꯤ Tingko to ino ko. Khangningai. ꯁꯤ ꯇꯦꯡꯀꯣꯠ 5 ꯑꯣꯏꯗꯣꯏꯕ ꯇꯦꯡꯀꯣꯠ ꯑꯅꯤ Ahum, Mari Mari, Manga Ko siga mga Laibak, Tingkot mga lay ko. hapa matanda ko 20% ready tengkot ani hapa ani Hoy. Y ka kano ka Y te ko ni. santi tengkot ani ko Y tengkot ani hapa Tingko ma tengkot ani yare. Y tengkot ani Y su tengkot ani ko Amma ani wah Duga Lengoi na Tingkot ang katangoy. tengkot lang 10% hagib ni ko tengkot lang Okay. potting mix normal potting mix names Ngahan tawbo na lightweight ki. Sina normal potting mix. Adi to sana ni ko. To khai ra ni. Maraze kailangan dalam hapsang ka daman kitchen waste compost to buda diba kan to to kaya ni ko sa garden soil lay dana ko lebak to hingo lebak to adu nebas lebak Laibak. sida magi pero si to piraga Mai na mun na tot pi re. Duduga. si le hau sa sai mo kha kha ka ka kha ka ka tigi Khar chera. ka thiên na tao ring da ko chahi ani ni ma le ra ka do cha ang ko ka sa khara ngai Khar ka thakre. khana ang ko ta ka Pitu pi shiri ko. Sina pare da laibak mayam hapsan biraga na phajana. am yauram dare marang ata taw la ra Karane. Laibak mayam san biraga kano tawbo na fa. je lo na mara de dun thola ka ni ba har ma ko je nen doi ne ko. makha je ma jam hap chal la loi na ku tha bagi ma pa je si ui de na An mai dum sila hapsan gitu ko. har ma ko je sai ko na hap ka da rồi Sumai na kui na. nung makha da hap ta chu ko Nung hap ru jare smai tor de. ya Pare sina. Ko meba. Tabak to. hap da de san ta ma ja yam ta khot ka le ba ko tapna ko nam da na ba ko na ko ha na Tamna hata ba. se mo ma da pak thara ga ha na le hal le da na Pakla ka ni na tradi. jo lo ha la de yang ba ni na ko wong lo na pa khat la le ni na ma ha ko da na han Sikshina ko da bahan. hap pa je Okay. हम कोई उधर कांदा दे जोरो है भी यार Didi ka ga to yar. nha Sidi sai để bi đi ya. đồ nha hấp Khara dum yam hata de yar hai di sidagi ken pot se. hấp tới đây Loi lok thok khre ko koina.
ꯐꯅ ꯁꯤ ꯂꯩꯕꯥꯛꯁꯤ ꯈꯔ ꯌꯥꯝ ꯆꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯈꯥ ꯊꯪꯕꯁꯤ ꯑꯅꯤ ꯃꯇꯨꯡꯗ ꯇꯧꯔꯛꯄꯅꯤꯅꯀꯣ ꯃꯔꯥ ꯉꯥꯛꯇ ꯉꯥꯏꯔꯝꯕ ꯂꯩꯕꯥꯛ ꯈꯔ ꯌꯥꯝꯅ ꯑꯃꯨꯛ ꯆꯟꯁꯤꯟꯕꯤꯔꯒ ꯑꯃꯨꯛ ꯊꯝꯃꯗꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯥꯖꯩꯗꯅ ꯃꯆꯤꯟꯖꯥꯛ ꯃꯔꯥꯗꯣ ꯇꯝ ꯇꯝ ꯁꯨꯝ ꯆꯥꯊꯣꯛꯆꯔꯛꯑꯅꯤ ꯀꯨꯏꯅ ꯊꯝꯃꯛꯇꯣꯏꯅꯤꯅꯀꯣ ꯁꯦꯝꯃꯤꯀꯥꯟꯗ ꯐꯖꯅ ꯁꯦꯝꯍꯧꯕꯅ ꯐꯔꯦ ꯂꯩꯕꯥꯛ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯔꯒ ꯌꯥꯔꯅꯤꯗ ꯑꯗꯨ ꯃꯥꯜꯂꯦꯀꯣ ꯌꯥꯔꯅꯤ ꯀꯩꯅꯣ ꯍꯥꯟꯅ ꯂꯩꯕꯥꯛ ꯈꯔ ꯍꯥꯟꯅ ꯁꯦꯝꯍꯧꯕ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔ ꯍꯥꯏꯗꯤ ꯁꯤꯗ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯕꯅꯀꯣ ꯑꯃꯨꯛ ꯑꯣꯟ ꯇꯥꯔꯦ ahum suraba ahum sure mari manga ꯂꯩꯀꯣ ꯁꯤ ꯑꯅꯤ ꯋꯥꯏ ꯑꯅꯤ ꯑꯗꯨꯒ ꯁꯟꯊꯤ ꯑꯅꯤ ꯁꯟꯊꯤ ꯇꯦꯡꯀꯣꯠ ꯑꯅꯤ ꯁꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯈꯣꯠꯄ ꯍꯩꯒꯗꯕꯅꯦꯕ ꯁꯤ ꯈꯪꯉꯗꯤꯀꯣ ꯑꯇꯩ ꯍꯩ ꯂꯩ ꯊꯥꯕ ꯑꯇꯩ ꯑꯇꯣꯞꯄ ꯊꯥꯕꯗꯁꯨ ꯂꯣꯏ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯦꯝꯒꯗꯕ ꯁꯤꯅ ꯑꯃ ꯁꯤ ꯑꯃ ꯄ꯭ꯔꯣꯄꯣꯔꯁꯟꯁꯦ ꯐꯖꯅ ꯁꯣꯏꯜ ꯃꯤꯛꯁ ꯇꯧꯕꯒꯤꯀꯣ ꯄ꯭ꯔꯣꯄꯣꯔꯁꯟꯁꯦ ꯐꯖꯅ ꯈꯪꯒꯗꯕꯅꯦ ꯁꯣꯏꯜ ꯃꯤꯛꯁꯁꯦ ꯄꯥꯔꯐꯦꯛꯅꯤ ꯁꯤꯗ ꯌꯥꯔꯦ ꯍꯥꯞꯄꯦꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯇꯥꯏꯁꯤꯗ ꯂꯩꯕꯥꯛ ꯁꯤꯕꯤꯔꯅꯤ ꯀꯣꯏꯅ ꯁꯤꯕꯤꯔꯅꯤ 가진가진지 수고다 luar sudah mana kok dang rồi potting mix duga gamla san ba loi đấy si gamla san ba loi đấy giờ coi giờ 거리 nó mi 저쪽 와지 나 정로 신짜이 비라니까 신짜이 비로죠 자연 탐험이 하러 이마 자연 탐험 하는 싸요 무슨 sumaina leihau marada pruning tauba leihau mara pruning taubiba aduga anouba solda amu hapiba sol anouba sanbiba agira adumai tauba sumaina loire ha aduga sigi sol potting mix ina normal potting mix aidar